जिरीबाम की नुंखाल खुलदा लेरिबा रबर फार्म की युम अने तुमना मई थादोकलमले पाव असी कंगला पाव पावसेदगी लौखटजबने ngarang ayuk mar lalhobani chingnaba singna borobekra police station da nongmai kapsinduna landabada natana mitai gi yum ahum mai thadokraba matung ngarang numidang pung 10 minute kunthra rom tabada el samendra kauba miyoi amana nungkhal khulda chalaiba rubber farm gi yum ane tumna mai thadoklam le haire press na fangba paw amagi matungin na el samendra haidi ba miyoi ase jiribam gi kamraga dagi ne mahak nungkhal khulda rubber farm ama chalai daga leivane थौदोक असिगा मरी लेनना एल समरेंद्रना फोंदोरकपगी मतुंगिनना ममांगदा नुंखाल खुलदा लैबा मैतैगी युम कया मै थादोखरबने खुल असिदा लैबा महाकी रबर फार्मदा लैबा युम अनि असि थबक सुबा बंगाली सिंगना लैबने ngarang numitang khulai matik sana paiba marlon ngangbam yoi nipan lom laklaga yum ani adu maina tumna tharambani haina mahakna makhata na phongdorokle panba yabade jiribam district ki barak circle da mathau tawriba State amasung Central Force ki personnel sing hankina ba mar village volunteer na akan ba wafam thamkraba matung ngarang ayuk angan bada kuki khulai paiba sing na Borobekra police station da bom yauna landarak paga loina na mitai gi yum kharabuna mai tharam khibane mama macha ani gi misi gi matang da singnaba kaya lairibasi kupna thijin biyo JSC pawasi kangla paw se dagi lokhatjabane haukiba September kulumdoi gi ayukta wangoi police station gi manungsan ba samurauda Mama macha ani basanti amadi lansenbi singnaningai waiba mawongda phamungda punna siduna leiramkhiba dugi postmortem report benzodiazepine zepai saiba pharmacy da prescribe tawdaba tablet chabagi khudam phangi hairibasi tablet asi ama ni chabana di oithokloi strip ama ni charaga sibasu yai haina phongdoklavani na misi asi kanagumbagi khud soidana yawramgani haina misi asigi matangda semkhiba JSC gi co convener moirangthem Moses na phongdokhrei ngasi Manipur Press Club ta pangthokpa pawgi mifam amada wafam asi phongdokladuna Moses na hai guli asi strip ama ni charamba yai hairavade makhoina charamba guli sing adugi maku kadai da satkhrai mama macha ni aduna guli adugi maku mangalamgadra amade piklibi macha aduna guli strip ama chaba ngamlamgadra haibasi thajaningai oide maram aduna misi asi kanagumba kharagi khut soidana yawramgani haibasi JSC na singnaba poe amarom da thodok asi thoktringaida Basantigi makhurana angang asida sexual assault sathagi bagi matangda khatna sainaba thoktuna Basanti bu saifam tana phuki bagi thokdok sing laikhibana mama macha ni makpunna si bagi phirebasi laukhibara haibana chingba chingnaba kaya ama leiriba si police na kupna thijin beduna chenaba miyoi sing faduna matik saba sairak pibi yu hai kheng